Akashvani Imphal Wahengbam Rajesh na pau pajari ahanbada maruba pau Rajapal Ajay Kumar Bhalana Saknairabi Wushu Sanaroi Arjun Awardee Naurem Rosi Binada DSP gi appointment letter khusinakre Chief Secretary PK Singh Nahari mafam amagi samajik amasung seltum chokot papurak na bohona bada bank ki thabak thoram sing pak thok chok tok pa yam na maru oi Security Force na Manipur gi tongan mafam sing da thiyumbagi thabak chatabada yam laba khuju khalai kya phagat pangam kre Lebaga sigi ahan ba Cooperative University Gujarat ling lagani amasung Kendri gi IT Mantri Ashwini Vaishnaw Nahari Sarkar na IT Intermediate Rules ki matungina gaming site chamri tara thingjille Rajapal Ajay Kumar Bhalana Lamdam Sigi Saknairabi Wushu Sanaroi Arjun Awardee Naurem Rosi Binada DSP gi appointment letter khusinakre Mahangna Jati gi oiba tongan ba changdamnaba sing yauna Asian Games amadi Malem gi oiba tournament singda takaman kya loba ngangkhibagi damak Deputy Superintendent of Police Sports ki pampuna ba sarkarna lepkhibani Amaromda Lautak Hydroelectric Project Manipur gi Head of Project Upendra Hazaraga Rajapal Ajay Kumar Bhalaga ngasi Raj Bhavan da unakre Maduda tongan ba paikhaliba thaurang singi matangda Rajapal da paudam khibaga loinana ahen ba mateng pangbiduna paikhaliba thaurang sing kumang choksinaba Rajapal gi pungning chingsin ki hari Manipur State Kala Academy gi Executive Board ki sahi gi mifam Imphagi Raj Bhavan da leiba conference hall da ngasi pangthokre Academy asigi chairman chu oiriba Rajapal Ajay Kumar Bhalana sabhabati oiduna mifam adu pangthokkibani mifam aduda Manipur State Kala Academy bu hena chokot anaba masigi administration thoksil thorang hengat anaba sel tunggi oiba program pakthok chokthoknaba amadi kala sanskriti amasung literature hena chokot nabagi matangda kupna khanaki hari Mifam aduda Rajapal gi Secretary Suman Singh, Commissioner Finance and Ashok Kumar, Special Commissioner cum Secretary Art and Culture M Joy Singh amadi board ki member Singh saruk yaki. Kangpokpi Jila gi Saikul Bidhan Sabha Kendra da State Bank of India SBI gi ahanba branch ngasi Chief Secretary PK Singh na hangdokre. Branch adu Chief Secretary na Imphal gi Babu Parada leiba SBI Regional Business Office gi virtual oina hangdokhibani. Ngasi gi thoramaduda Raiji gi Directorate of Institutional Finance Siri Ranjan Yumnam SBI Regional Business Office Imphal gi Regional Manager Kumukcham Okendra Singh amasung SBI Imphal Branch ki Assistant Manager Moirangthem Dev Kishore Singh saruk yaki Saikul da pangthokpa thorum aduda ADC Kangpokpi Sokongam Baite amasung lamdam adugi lusingba Singh saruk yaki Thorum aduga mari lenana wangang bada Chief Secretary PK Singh na mafam amagi samajik amasung seltum chokot papurakna bahona bada banki thabak thorum Singh pakthok chokthok pa haibasi yamna maru oi Mahanghai Saikul SBI branch asi Manipur gi oina humputaruk suba SBI branch ni amadi asinguma branch hangdokna bahona bada SBI na loriba thokdang bu thagatpa phongdoki Chief Secretary na SBI gi official singda administration infrastructure sengwatna basu khangan ki MLA Losi Dikhona Hari Manipur gi Sakot Thorangi Thabak Singh amadi Sarkar gi Thabak Thoram Singda Church Singh gi Chauraba Thokdang lei Wafam basi mahangna ngasi Ukhrul gi UBC Jubilee Hall da pangthokkiba Naga Baptist Leaders Meet ki thoram da phongdokkibani mangnai Christianity haibasi nungsibada yumpham oibani Wherever there is a Christian faith preaching we preach with love with salvation whoever believes voluntarily we give them and they accept that's all we don't use force This is the best religion for us. So I said, we are also in the government. We're in the government. We're also trying to bring development, peace through government process, through government visions. But unless and until there is church involvement, because I know church contribution is very laudable. It is difficult for us to work. Entrepreneurs singi urban minini sathagadaba chengum thabagi workshop ama Institute of Bioresources and Sustainable Development IBSD na sinduna ngasidegi haukre workshop adu Science and Technology Secretary Kengu Joringna na hokdoki workshop asida tongan ba mioi kuntaret romna saruk yari tabiriba pawasi Akashvani Imphal degini Security Force na Manipur gi tongan ba mafam singda thiyumbagi thabak chathabada yamlaba khujukulai kya phagat pangamle ngaksel mantraloy gi Manipur Nagaland amadi Arunachal Pradesh ki PRO na thador pachero laman hai thas gi kunithoi gi kunmanga phawbada Imphal West Imphal East Kaksing Bisnupur amadi Senapati jila gi tongan ba mafam singda Manipur Police Bharat Army amadi Assam Rifles na thiyumbagi thabak chathaki Kaksing jila degi semdoklaba mortar ama 303 rifle ama semdoklaba carbine magazine ama amadi nongoi maru yauna land sinaba polam sing phagat ki
Senapati Jilagi Faikotagi Insas Rifle Ama 303 Rifle Ama Amadi SLR Ama Aduga Imphal East Jiladagi 2-inch mortar Ama Amadi 0.32 mm gi pistol Ama 0.22 rifle Ama 12 bore double barrel rifle Ama 15 mm mortar Mari 9 mm pistol Ama Phagatki Bisnupur Jiladagi AK-47 rifle Ama 12 bore rifle Ama 303 rifle Ama double barrel rifle Ama Semdoklaba rifle Ama Amadi Semdoklaba mortar ani Phagat Pangamki Phagalaba Kulai Singh asi makata na Tijinabagidamag Manipur Police Sinakre Hairi Manipur State Commission for Women na Kaksing District Administration ga loina na lanjena duna leiriba mioi singna karamna leiribage haibadu yengchinbagi kem ama DC Kaksing Office ki conference hall da ngasi pangthokre Tharomaduda Deputy Commissioner Rohit Anand hai Sero amasung sugnuda imung chamari marphu mari hanna kunda laita hanaba senpham kaithokre amadi yum chani humbudra taruk sengarpagi thabak chathari mangai hokiba tha ani asda kemta leba mioi singi masing antharakli chaurangna mioi chanipan mafam chana lehenkre English singani kunmari kunmanga gi oina schedule try ki pre amasung post matric scholarship ki asoiba applicants singi online gi kotang da document sing pisilapagi matam sangdokle Travel Affairs and Hills Manipur gi director na thopa cherolaman hai mathang thagi nipan phawbada applicants sing na online gi kotang da document sing pikhalakadabani Institute of Physics Publishing England na phongba tongan ba journal singi manungda Semiconductor Science amasung Technology gi haiba journal asida review pi kiba Dhanamanjuri University gi Department of Electronics ki Assistant Professor Dr. Khoirom Johnson da Peer Review Excellence IOP Outstanding Reviewer Award isingani kunmari pirakre Malim gi tongan ma mafam singdigi mioi kunmari award asigi da makhalakpada Khoirom Johnson su yaurkhibani mahak tharaga leibak asidagi makoi tarukta award asi pirakhibani Committee of Implementing Prime Minister Awas Yojana Uripok Ward number 6 na sinduna Kanglai Yellow Ari Sinai Sindam ngasi sangakre Thoramadu Kanglai Imalup Kilgi President RK Sana Hanbi Raja Sarkar gi hanagi Commissioner Oiramba Kangjam Radhakumar Yauna mioi kya na saruk yaki MSPDCL na ngasi tongan mamapam singda may lana sinabasing panaba sa takiba kongjangda punamiyoy kuntaret may lana sisinarmagidamag pagat pangamle hari. MSPDCL gi serolaman hay consumer taratariki may kaktatle. Vocal amadi instrumental music ki matangda Shiv Kumar Memorial Music College Kaksing na sinduna ngasi Kaksing Khunai Lekai da leiba Music College asigi auditorium da pangthokre no magiyoba Hindustani Classical Music Concert aduda college asigi ahanba souvenir su form ki Department of Prosthodontics Dental College Rims sinduna ngasi World Oral Health Day celebration lisingani kunmanga ga mari lenana street play ama utkre Thabo mama sathagadaba World Oral Health Day ga mari lenana Rims Hospital gi OPD complex da utkiba play aduda miyam da yabu karamna phana thamgada gi haibadu khangan nabani Chief Election Commissioner Sri Gyanesh Kumar na BLO Singi oiba ahanba training Naidiri da leiba India International Institute of Democracy and Election Management da pangthokre Thorang asigi makada lagliba sahi khara asida polling station taragi BLO amamangi changda BLO lag ama hena training togodabani Ningsi jana train torba BLO sing asina assembly level master trainer oiduna lebak asida leiba BLO singi mapangal hena kangkhat hangani akhanaba capacity building program asi mikal naksilaknaba raija singda ahenba miyeng thamduna tangkak naina pangthokani numinini gi oba training program asida Bihar Nongchu Bengal amasung Assam gi BLO chama mapan saruk yari masigi matakta Bihar Nongchu Bengal Assam Kerala Puducherry amasung Tamil Nadu gi ERO kunmari amasung DEO tarahumdoi yauri Thasigi kuntra da pangthokadriba Pradhan Mantri Narendra Modi gi chama kunsuba man ki bat pungning gi watharomda miyamna makhoi gi wakalon sing piraknaba Pradhan Mantri na appeal tori social media thagapa post amada Sri Modi na hai handak thagi oina man ki bat tharong gi damak miyam degi tongan ba wakalon pirakpagi damak thagapa phongdoli asigumba miyangi wakalon asina samas asi phanabagi damak apunba sakti tangai phade haibadu utli Akasbani Imphal degi pau tabiri Lebak asigi ahanba Cooperative University Gujarat linglagani Lok Sabha da ngasi Tribhuvan Sahakari University Bill lisingani kumanga kanaduna pass tawnaba pukhalaki Bill asina Institute of Rail Management Anandbu University ama oina lingduna lebak asigi maruiba institution amani haina laukthoknabani University asigi maming Tribhuvan Sahakari University haina khangnagani
institution asina cooperative ki lamda technical amasung management gi oiba training sing pibaga loinina thijin humjin bagi khudong chaba phanganduna sahakar se samridhi manglan adu mangphau na handuna cooperative ki lamda maling gi thakta pukpa yanabani thawrang asina lebak asida cooperative gi iho hena mapangal hena kangkhat anabani Khanabigi Pakhumda Corporation Mantri Amit Shah hai Tribhuvan Sahakari University Bill na khungangi semilon hena mapangal kangkhat anbagalwenna masana masabu thabak pijaba amadi apikpa entrepreneur sing sengarpada chauna mateng oigani Kendra gi Electronics amasung Information Technology Mantri Ashwini Vaishnaw na hari sarkar na IT intermediary rules ki matungina gaming site samri tara thingjele masi Indian Cyber Crime Coordination Center gi report matungina thingjin bani Lok Sabha da hanglakpa wahang amasung makhataba wahang sing gi pakumda mantri nai sel thanaba amasung juar sanaba asi state list ni amasung masigi oiba ain semba haibasi raja sarkar gi thokdang ni Mahangnai hiramasi matang da kendra thabak kayamrum lokatle mantri nai online gaming ga mari lena ba hiram sing thenana ba law enforcement agency sing na paika kadaba thaurang sing Indian Cyber Crime Coordination Center na semi Manghai asigumba sing asina Bharatiya nai sanhita gi section sama tarani thoigi makhada thabak lokat pa yai Lupa koti lising taruklonggi Mahadev apps kam ga mari lenna CBI na Chhattisgarh gi hanagi Mukhyamantri Bhupesh Baghel gi yumda thi humgi thabak chathakre Chhattisgarh gi Raipur amasung Bhilai da leiba Bhupesh Baghel gi yumda CBI na thi humgi thabak adu chathaki bani CBI na IPS officer mari yauna police officer taret IAS officer khara amasung hanagi Mukhyamantri asiga yamna nangnaba myoi khargi yumda thi humgi thabak adu chathaki bani Haujik sanabigi pau Waikhom Chitradhani degi Tarat Suba Manipur State League King asi artificial turf ground lamlong thongkhong da sanakiba match singda upa kyam gaina YOS Sibu Panjil Aniama da thoiki atopa match da USA na Rahi UCbu Panjil Aniama da thoiki Ahanba Women's Futsal Interclub Championship King asi artificial turf ground da sanakiba match da The Young Welfare Club na Khuman FA bu Panjil kuntra humdoi amada thoiki Atopa match amada Youth Welfare Club na ESU bu Panjil Nipan Mangada MPSC na Manipur United FA bu Panjil Mapal Mangada thoiki Tara mga suba Lokak Trophy Under 17 tournament ki ngasi sanakiba match da Amofa Academy na RFCC Kainobo Panjil ahum amada thoikre District Sports Association Bisnupur gi meeting makhada Isok Football Club na sinba ani suba H Panthobi Devi and H Tomba Singh Memorial Under 13 Boys Football League ki ngasi Isok Playground da sanakiba match da Isok FC na Taidabu Panjil amasino da thoikre chahi kul humdoi makhagi Nupagi Anisuba MNCA Haubam Biramangol Singh Memorial Trophy Lisingani Kunmari Kunmanga gi ngasi sanakiba match da YUCC Kwakaitel na Model Club Singzamai bu wicket manga da thoikre atopa match singda ESU Wangkhaina Res Nagampal buran kunda Cyclone Thangwai bana Force Ketrigaw buran chamaga Marifu Nipalda amadi PCC Mayai Koibina Blue Hawk Kurai buran Marifu Tarukta thoiki Tarani thoi suba T20 Manipur Veteran Cricket Tournament ki ngasi Langthabal Public Ground da sanakiba match da LCCC Lilongna Chem Khagempali bu wicket mari da thoiki atopa match amada Napsa Kha Imphal na SNC Sangai Pro bu wicket manga da thoiki Handak ta Jharkhand na yumbu oiduna pangthokiba kuntra nipal suba National Games da takama lorokhraba sanaroi singbu okpagi tharom ama ngasi pangthokre Blaze Diagnostic lingkhatkibagi taruk suba kumon tharom ga mari leinana okpagi tharom adu pangthokibani Manga Super State Level Open 9 Men A-Side Football Tournament lisingani kunmanga gi ngasi sanakiba match ta PFTC Samaramna TUC Thongjaw Panjil mari ahum da thoikre Rajesh Thagachari Chitradhani Aroibada Maroiba Pau Rajapal Ajay Kumar Balana Saknarabi Usu Sanare Arjun Ewadi Naurem Rosibina da DSP gi appointment letter kusinakre Chief Secretary PK Singhari Mafam Amagi Samajik Amasung Seltum Chokotpa Purakna Honabada Banki Thabak Thorom Singh Paktok Choktok pa Yamna Maru Oi Security Force na Manipur gi tongan mapam singda tihumgi thabak chathabada yamlaba khujuk lai kya phagat pangam kre lebagasi gi ahanba cooperative university Gujarat linglagani amasung kendra gi IT mantri Ashwini Vaishnaw na hairi sarkar na IT intermediate rules ki matungina gaming site chamri tara thingjelle pau loijare